Imphal Westki commando maya gandan do hore yang thebe thodo to yamna madam sa da ba madu yamna tawai da ba gandan da ba thodo khra tawra government ne sera ko pidabagi gandan do hore pa discipline force magi makha da levne tong ba to ga da ba rule long khak lei bani na Mandu rundu makada koi lay bani na to action lobby kada ba senior bisa kan lobby to badagi Imphal West ki commando ki Khutlai sing gun down to koi diji thota bida kemanung da punna lay re panam pausi ri ki tuan marui bi pausing khongo saraga Manipur top channel ki make ri ki miam da thamjugi ahan bada ADC election MP election ga punna pangthok minana wa takslakli tribal affairs and hills ki phampai ri let pau hokip sindok piro former ADC member sing say ohunga tha ohum election pangthok tuna laidiba autonomous district council ADC election ikui duna pangthok lagadaba MP election ga puna pangthok pinaba former ADC member singna lainga ka taksalakli loinana state asida thokliba irang sina maram moiraga tribal affairs and hills minister let pau hokip laitabaga samanari masa laitabana tawpham thokpa apikpu scheme masa ama phawba tawdabana sinmi singi saka thorang maninghale maram aduna minister si sindopiro haina se minister n biren gi pungning singsilakli hiram asiga mari lainana ngasi nungthil singmairong da leiba ADC bawanda former ADC member singa pawmi singu unabada ADC urkhul gi former executive member rungayo ningsena ADC taruki election pangthoktaba si sahi ahunga tha ahum phari adobi state assembly election di mapung phana pangthoktuna lakli masimak laingakna local body muthatle haibada laloi haina lawi singa masum tampaki local body namsinnu thamba haibasi lainga asi salaiba ngamdraba fail oiraba lainga oiri haibatakli maram aduna pangthoktuna lairiba ADC amari tampaki local body election asi ikuidana pangthok lagadaba MP election ga puna pangthokpiu ADC election pangthoktaba haibasi singi miyamgi sakut thorangda maning hale maru oina singi mafam singda local MLA na sakot thorangi thabak paikhat pada yaushin mangamdaba khudima ADC na paikhatuna laklibani masi khangna lenga na thabak tobiu nakala maromda ngasi phawba loishinba ngamdriba state asigi irangna maram oiraga hauzik tribal affairs and hills minister letpau hokip laitaba ka samanari masa laitabana tawphom thokpa apikpa social welfare scheme kaya phawba paikhat pangamdri miyamgi development da akaiba kaya lakpana minister asi sindoktuna atopa MLA singda phamasi sinnabiyu hairkli amaromdana OC mairagi khomlang lamangi preso utkre aikhoi masel punsinduna amata satminaba matam oire surjakanta wall explanation gi banner makada khaidem nungthil saibi allies sanalembi na puthokpa OC mairana direction piba khomlang laman haina mingthonba manipuri feature film ama MSFDS ki preview theater tha sigi kunga mangara preso gi thoram bangdokre thoram asida film forum manipur gi chairman L Surjkan Sharma senior writers and playwright forum manipur gi president Manawbi MM Phairoism Hemanta social activist na president member singoina saryaki thoram ga madi lainan L Surjkan tan hakibada hauji aikhoi punsinduna amata satminabagi tangai fadaba lakli aikhoi punsinaba wale amatu oibigi lingjel manana leiraba matamda aikhoi gi mai pakpagi lambi sangsin mangamani khomlang laman film asi hauji thokliba irang asina maram oiraga hangdogliba relief camp singda amadi laikai gi akhanaba community hall singda film forum manipur gi tengbang loinana utnaba semsari film asi matam siga khwaidigi sanaraba film amani khanduna forum gi makedigi support tawi film asida miyam gi weba apunbagi saktam sagat pangambagi mami mayek sen ulik haibada hamanba thokloi hauzu manipur thokliba irang ase aikoina mai pakpagi lambida film asi yengsinuna aikoi gi weba apunbagi saktam utpa mathautai haina phongtoki film asi gi story amadi dialogue sana lukhoini film asi gi editor Sanjit XL music direction Nanau Sogolmangni film asida Amar Ithoi Deni Likmabam Maya Oken Thaudam Ratan Mukhai Nongthonganbi Abenau Idauna Singwana Maru Eva Mamiroi Sing Oiri Hanisu Pausida Makatana Fongdorakli Atopapa Omana Ibudau Pakhangba Laiteng Laba Piral Singkatuna Sanglen Sangakre
Universal Friendship Organization UFO na sponsor tawduna mitay hui langlon sintak sanglen Fizangkhong branch ki sanglen ama athoiba mithung oina saruk yakhiba case soban nominee ZP wangkhem na ibudo pakhang laiteng laba phiral singkatuna sangkhre sangabagi thoramada S Kumar nominee pradhan lairongthel Ningel GP na thoramapu K Raju special worker Dona Zemik case thoibana akhanaba mithung oina saruk yakhi loinana UFO ki Vice President RK Sana Parihal General Secretary Y Mairaba Home Secretary L Loyumba General Secretary Defense Dr. K Muktasana Battalion Secretary Singh Battalion Commander Singh Loinana Organization Sigi Maitei Laloi Singh amasum Phanjathong Maira Paibi Loinana Phanjakhong Khun Committee gi miyoi sing saruk yakhi adi Amaramdana MLA Nurul Hasan de award pikre Khetrigau Kendra gi MLA Sheikh Nurul Hasan da IIM CAA Connection Award 2024 pidun ikai kumnakre MLA Nurul Hasan miyam gi yaifanaba tawri thabak sing sakhangladuna award asi pirakpani award asi thas gi kunga mangara New Delhi da leiba Public Service Indian Institute of Mass Communication ki taragani thu suba annual alumni mita khushina khibani haidi amaromdana blood donation camp pangthokre life saver Manipur na sinduna social activist Laisram Bobisnagi Mapok Thoramga Mari Lainana Khabaisoi Sajiwa Jail Manakta Laiba Babina Cancer Hospital the voluntary blood donation camp ama ngasi pangthokre blood donation camp adu the social activist Laisram Bobisna na phongdokhibada maki mapok numita sel tingna langthokpa amadi mayai kaba sinjak sijinabagi mahutta awaba taraba I tangai fadaba maru oina lana sida sokliba miyoisingda angama mateng pangbo oina ngasi aihaki ipok numika mari lainana blood donation camp asi pangthokpani haiki makhasa tharak poina kanglai paki maira newsdagi editorial kanglai paki maira gi thamjage CM na Manipur gi irang lusinaba political dialogue tawba haure phongdokhiba tha tara suraklaba Manipur thukliba kanglup ani gi sathiraba lana solutionaba bar lenga amasu Manipur lenga ani lopham thokpa thaudang adu lawdaduna haujik phawba lairi Manipur lenga ki maikei digi su atuki matik pangdraba mariba ku nungsidraba lenga kloi singni haibadu taseng na takpogum lana solution na bo hona bigi muhutta makhoi gi nungairaba taibang pana mada laithopogum tawriba leibak miyam atuki matik pena daba haibadu oiri saira asida nal pangthoki ba sanaroi singi numiki thoram the minister N Berena Manipur gi irang solution na ba hona ba political grab issue ama purakna ba dialogue sa thaba haure haina yamna isang thona phongdokre CM na phongdok liba wapam asi thengla basu thengna lebak miyamna taba phanglakpada lana si lusinna balengana thaba khra di paikhatli haibisi khanabagum tawki adu ba haidoki wapam asi singa khutka manana thaba oina pangthok pangamna bo hona biu haibisi su lebak miyamgi apamba ama oidi haibisi chief minister na khangbi phamthui Se Minister na numit atu da phongdokhi bada Manipur gi miyam amadi lamdam asibu kanna bo hona bada politician ama oina sarenda tawbigi wapam suglai leti kana amatana magi aning apamra thabak tawbi yaroi haujuk Manipur thokliba irang asi karisu mipai ningai leti Manipur lenga klaidi basi Manipur gi apun ba saktam kanna bani politician ama oina isagi phamdagi ireibak Manipur kanman hena maru oi tungi mirol gi damak nena tapa punsimhing ama piramba haibisi rajniti tawriba aikhogi ithaudang ni haina CM na phongdokhiba sima yamna thaganingai ni adubu mamangi matamda CM na tawgani haiba thabak kaya thabak oina pangthokpa ngamdana lakhi masigi mathakta lemna khak tharoi haiba wafam su kyara khanna khudombi singna phongdokhiba lekre maduna handakti chief minister na phongdokhiba wafam singasi ningthauna ngangba walebak makha tahaidi haibugum thabak oina pangthoktuna Manipur thukliba kanglup ani gi lan si lusina bo hona biu maduna tana Manipur miyamda pangai haijanba pangangangba thabak oina pangthokpa ngamdaba haibududi tahandana bana khwai digi aphabu oigani haibisi chief minister na khangna thabak oina pangthokpa ngamnaba hona phamthui haujiki matam asida tawba ngamloidaba thabak tawgani haiduna lebak miyamda haijilurabadi kari oirakani haibudusu khanbi phamthui Atopa Paman Assembly Mifamgi Lambiga Hongbakra Leragani Hayeng digi Hogodoriba Taragani Tusuba Manipur Legislative Assembly gi Manga Suba Session Gamari Lenana Imphal Manungi Lambi Satokta Sinda Hongbakra Leragani Ohong Basiki Manungsana Heavy Amasum Commercial Gari Sing Sangakpom to Salanthong Khongjang Anikarak to Dinku Road towards
lamrong thong amasum MMTA Welcome Directu Thangmaiban Road towards Khuyathong to LIC Singjamai to Bisum Thonglom da satkadabani haidi amaramna commercial amasum heavy vehicles singna singmairong khongnang ani karaktu lilang singa khongnang khonglom da satpi yaroi athuakai emergency service amadi active service singi damaktadi diversion lambi singda satloi haina Manipur police ki SP police control wing na press thadorakpa chirol asina phongdorakli atopa paw mandana border town more da laibi school sing kana ba hore Houkhre English singaniga kungo humde gi me humnigi kuki narco terrorist na mitay gi yumay thaduna more gi mitay sing tanthokraba matung mone da lebi school sing thingjinduna thamlakhi karama matamda angang sing school ka gani haiduna khalamba lairaba mapal lairik laisu tamhan mangamdaba mama mapa sing haujuk more school hangduna lairik tamhanba haurakpagi damakta harawba masum nungaiba phungdorakli haidi haujuk state force sing na lawriba thaudang thagatni ngai ni hairaduna more da leiriba mitay nataba atai community singi mapa oibisingna press kuthangda thagatnarakli amaramna more town manungda leiba mitay gi yum ayama kuki singna mai thadoktuna manganki mai sakhaudaba mitay yum singda sakhaudaba singda kuki narco terrorist singi kangbuna namduna leisinanaba kana khonaraki adabu state force singna lawphom topa thaudang do lawbadigi ngasi phawba leisinba ngamdri more da leiba kuki singna more dagi state force sing lawphonaba hauraga home Minister of Power Hijaba Yaba Hijarabasu Madugi Ona Tainabada More State Security Force Amadi Central Force Henat Hazinduna Ngaxian Big Tabak Satarak Liba Sibusu Lanjena Duna Relief Camp the Ladiba Mitay Community Singna Takat Pungdorakli Paushin High Cookie Singna More State Forcing Lehendana Bahonabada Sangshilaki with Hawong Singi Manungsana State Forcing the Ising Yauna Sana Tanaba Post Emata More the Laiba Dukan singdigi laibi yaro emadi laibi da pibi ganu haina athingba thamduna pian kiti more da hujik laiba community singna more dam hausagi more haibadu amuna hanjin hanbaga loina lanjena khraba mitei sing athupu matamda hanjin hanba pambigi mot kya su koki community na taba atai community singna Manipur sarkar gi pungning singslakli atopa pawmana handaki assembly session asi maming khaktagi oina phamduna tumina loisinba yaroi Sotin Kumar Handak Phamgadoribi Assembly Session asida Manipur gi territorial integrity kaiba yaroi habi akanba warep ama lawgadabani haina All India Trade Union Congress aituk Manipur State Committee gi General Secretary L Sotin Kumar na phongdokhre waphamasi rupa mahal tengta leiba irabat bawona pangthokpa pawgi mephamma manda phongdokladuna Sotin Kumar na makha taraduna hai Manipur thokliba irang si Government of India na karisu tawba ngamdre haibisi handakta su sampur thokiba thawdo aduna mayek sengna khangmangamle India ki phiral singtharaga khongoi naraba phawbada Prime Minister Narendra Modi na yenglaga leithokpa ngamba simak ngaktaba ngamde haujik thokliba irang si India ki Prime Minister Narendra Modi masinda plaster namsilaga leibaga pangkak oire wa amata ngangkhidre maram maduna handak phamgadoriba assembly session asi maming khaktagi oina phamduna tumina loisinba yaroi Koki lahulup singa sanariba su handoknaba akanba warep lawgadabani Manipur masi tana kairak libam asi makhatana thowandanaba sentana irang si lusin ngambagi thawna leiribani phibam masi da admak leithokpa tarabadi lamdam masi gi miyam awaba henjilakani maram maduna irang si lusinanaba karigumba khara miyam gi damakhalaga pekhatpa mathoktai lamdam masi gi yellow furup ama oiriba maitai sing masamaki maram damda refugee oina lehalibas yaba ngamloi Lone Adama Mongda Memadigi Lamdamasi the Sanglakpa Kuki Singi Masingasi Lak Taruk Yaure Makoi Singasi Kandolaga Masamasagi Maram Damda Halan Kinaba English Singamaga Samapanga Yankai Matoida Base Air Oiraga NRCSC Satnahangadabani Kong Tangasina Nalinge Matamdiki Leminaraglava Ariba Kuki Singa Nungsi Sana Hingminaba Yagan Hand Sutin Komana Makatana Fondoki Aduga Houkhre na di miyam pau sa sumatang sa lusinjarage masumiyam po na update namin na si